ngasi phongkhiba chiphongsingi amasum thokhiba thodok wathoksingi maruoiba I pausing khongacharakana Manipur top channel dagi mayamda share tawjage ahanbada maruoiba paw ama oina hanagi Guinness record thugaikhrei most full extension punches in 1 minute amadi most fingertips push ups in 1 minute haibisida hanagi record thugaiduna anabo record semnabagi attempt ama ngasi BT road ta leiba Arstex Sports Complex ta pangthokre Langthabal Kendra gi MLA Karam Shyamna chief guest oiduna WAKO gi General Secretary S Damakanta Passport Seva Kendra Imphal gi Assistant Passport Officer TS Meshwari amadi National Boxing Coach Dronasanya Awardee Laisangthem ibom sana athoiba mithunglen sing oiduna daista famki thauramadu Karate India Organization KIO gi Treasurer Mutum Bangkim KIO gi Technical Commission gi Chairman Thangjam Hiran Kumar iTech Sports gi Managing Director Thangjam Pramanda Sainarol Temple Huyen Lalong Thangta gi Inaubi Sapamna Puna jury members ngoiki most full extension punches in 1 minute haibasida Yambem Gobina attempt tokhi Hiramasida sahi taragi mamangda Slovakia gi Barbel Trusobana minute amada punches sahumga kuntraga marigi record lekhi adubo ngasigi thoramda Yambem Gobina attempt anirak tawduna attempt animakta hanagi record thugai bangamkhi maki anisuba attempt minute amada punches sahumga nifuga mari suduna hanagi record asi thugai khibani most push up fingertips in 1 minute haibisidana thaunaujam Niranjayna attempt tokhi Hiramasida sahi taraga nithogi mamangna UK gi Graham Malena minute amada push up samaga manga tawbigi record lerami masidasu ngasi thaunaujam Niranjayna minute amagi manungda push up samaga taraga mari induna hanagi record thugai khibani ngasi gi thauramadu chief guest Karam Shyamna Hai Manipur si mi masing yamjadrabasu apikpa state ama oijarabasu talent yamna leiba lam amani talent sing asina Guinness record mangarak lauba ahumlak lauba kya su yauri record holder sing asigi thabak piduna amadi incentive kya piduna lakli Niranjoy gisu hauji under process ta leiri athuba matamda yaragani haibagi thajabasu lei aikhoina thamoi singna responsibility lauduna amadi thawai yauna honarabadi mahi soiduna fangane aikhoi ataina su puning thokatham thoi masigi atm asida mai paklaba si Makhoi ani khaki mai pakpanati Manipur Prajapun amaki mai pakpane haina su phungdokhi haina pawsina makhatana phungdorakli atopa pawamana Jammu Kashmir COVID ki case thengnabadagi school home thingjinna ba authorities na kankhre makhoi gi school singda COVID-19 gi case sing thengnakhibagi matung Jammu and Kashmir gi school ahum yamdrabada numit humni thingjinna ba authorities na kankhre COVID-19 laisat sandorakpadagi sahi ama hena thingjinduna laklaba matung Kashmir da leiba higher secondary school sing hokiba February amadagi amuk hana hangkhibani official amana haiki COVID-19 gi case sing thengnakhibagi miyengda Badagam da leiba school ahum yamdrabada numit humni thingjinna ba COVID-19 gi nodal officer na kankhre authorities na makhoi COVID-19 gi test tawdriba fawba hairibi school sing aduda positive oiramba thengnakiba sing aduga naksinakhiba miyoi sing masana isolation tawna basu pawtak pikre haina official duna phungdorakli maraksida hawkiba pum kunga marisida anaba case samaga taragani thoi thengnabaga loinena Jammu and Kashmir da COVID-19 gi case la amaga lising kunga tareka subnagini fuga mari yaure haina health official singna phungdorakre Makasa tharakpoina to papawamana sakhang dabasingna naha ama kaptuna halamlei Uttar Pradesh ki Pratapgarh district masakhang daba miyoi singna naha ama nongmoina kaptuna halamlei haina police na ngasi phungdokre police official amana phungdokpagi matung ina laikidraba naha adugi maming Harikesh Patel sei kunni thikawi Pratapgarh district ki Larganja police station ki manungsana leiba Anhera khundagini mahakna haiki Patel ngarang numidang Anhera khunda leiba maki yumgi mapanda tumduna leiringaida masakhangdaba miyoi singaduna nungmaina kaplamani thaudo adura Patel khutakta sikhi adubu maki imungi miyoi singnadi thaudo adu ngasi ayu khaktada khangki haina makna phongdokhi
ऑफिशियल की थौदोक्तुगी मतंगना पुलिस न केस म लखटपगा लोइनना हौजिक थिगतपगी थबक चथरी हाइनसु पाउसिन मखाताना फोंदोरक्ली पाउसे लोइसिलकपोइना म्यांमार गे हौजिक थोकलेबा थौदोक अथोक सिंगदगी मरुएबा पाव मोइना अपडेट पिजरमगे वर्कर सिंग स्ट्राइक चथबदगी प्रोटेस्टर अहम म्यांमार हाटख्रे सयोला मसुम अहिंग रेड सिंग चथब अमदी मिफा मिपुन थवों कयाग लोइनना म्यांमार की वर्कर सिंग स्ट्राइक चथखिबदगी लेबा अदुगी सिनमिलोन पैरालाइज ओइरखि ngasi चथखिब एंटी कू प्रोटेस्ट मिए अहम नोमैना कापतुना हाटख्रे फेब्रुवारी अमदा चथखिब कू अमना सिविलियन लुसिंगबी ओंग सान सूसीबु मफम लौथोक्तुना इरांग थोकलब मतुंगदा अनौबा लानमी जुंतागी मयोक्ता मियामना पाक्सना प्रोटेस्ट चथरखि डेमोन्स्ट्रेटर सिंगी मथक्ता लानमी अमसुम पुलिसना अकन ममोंगदा साबु ngabuki thawong chathaduna namthana bhotnari haujuk phawbada laiba aduda anti coup protects ka mari lenana miyoi yankhai hatkre lising mga sani pana phajinkhre khudong thiba mayok narabasu protesters singna commercial capital Yangon amasum laiba adugi khwaidagi chawba ani suba city Mandalay amasum town ataida khongchat kya pangthoktuna lakhi mafam khrada authority singna sakti sejinaduna ihau namthanaba thawrangli security force singna tear gas sing sejinabagi matakta lambida protest athariba miyoi singi matakta life right kapkhi protesters singna su security force tamna nungna thomjilakhi ngasi thadora video footage amada protest athaba mafamda nongmai kapgi mi ani kudakta sikhi nupi ama yauna atopa ahumna makhota nongmaina kapkhi ahum suba protester amana irawadi delda region gi piaponda nongmaina kaptuna hathi haina eyewitness amasum rescue official amana phongdorakhi sairasida Myanmar da hingsa hena tholakpa amadi mi sibegi masing hengalakpada nungnang pokladuna Australia na Myanmar ga lainaba defense ki lamda tengbang nabagi program suspend tawkre haina Australian Foreign Affairs Minister Maris Payne phongdorakli Myanmar da sathaki ku aduna National Civil Disobedience Movement ama tholaktuna paksuna protest athabada miyoi kya hathi Australian Foreign Affairs Minister na pankibada misam singi mayokta Myanmar Security Force na hingsa sizinaba tokadabane haki Australia oina Myanmar gi lanmiga lainagadaba defense ki mari asi non combat area singdani landa da yumpham oiba Burma campaign gi executive director Anna Roberts na phongdokhibada leibak taragani tho henbana Myanmar lanmibu training amasum mating piri madugi manungda China India Pakistan amasum Ukraine yauri heba pamasu ngaji phongkiba sifong singda phongnari amasum yam hauji koinadi matang ase lusinjarage adoga nongdaram phongba sifong singdagi maru oiba I pausing khongachrakana myam soidun update pijarake share hauji koina matang ase kainarsi amasum Manipur top channel gi video bu yingbiriba khudimapu amukhana thagatsari and thank you.